ꯑꯩꯒꯤ ꯋꯥꯔꯤ ꯂꯦꯂꯤꯒꯤ ꯂꯩꯀꯣꯜꯗꯣ ꯀꯨꯝꯖꯥ 1957 ꯃꯇꯝꯗꯣ ꯑꯩ ꯀ꯭ꯂꯥꯁ 9 ꯇꯝꯈꯤ꯫ ꯑꯩ ꯅꯤꯉꯝ ꯔꯥꯙꯦ ꯊꯔꯣꯁꯪ ꯁꯅꯍꯜ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯂꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯖꯦꯝꯁꯁꯨ ꯑꯩꯈꯣꯏ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯔꯛ ꯊꯠꯅ ꯑꯩꯗꯤ ꯃꯩꯇꯩ ꯆꯟꯗꯣꯟ ꯊꯤꯟꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯤꯕꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ꯫ ꯇꯨꯝꯈꯤꯗꯕꯅꯤ ꯑꯍꯤꯡ ꯀꯌꯥꯁꯨ꯫ ꯀꯅꯥꯗꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯥꯎꯗꯝꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯕꯨ? ꯅꯤꯉꯝꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯖꯦꯝꯁꯀꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯐꯝ ꯃꯤꯁꯛꯇꯣ ꯑꯩꯗꯤ ꯈꯪꯉꯤ꯫ ꯃꯔꯤꯁꯨꯕ ꯕꯦꯜ ꯈꯤꯡꯂꯛꯇꯨꯅ ꯑꯩꯈꯣꯏ ꯆꯪꯂꯁꯤ ꯍꯥꯏ꯫ ꯑꯣꯖꯥꯅ ꯆꯩꯔꯅꯤ ꯍꯥꯏꯗꯨꯅ ꯆꯪꯅꯔꯛꯈꯤ꯫ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯈ꯭ꯔꯦ꯫ ꯅꯤꯉꯝꯅ ꯎꯅꯗꯕ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯎ, ꯅꯪ ꯂꯥꯛꯂꯕ ꯇꯨꯡꯗ ꯑꯩꯁꯨ ꯅꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯅꯤꯉꯝꯒꯤ ꯄꯄꯥꯗꯣ ꯑꯟꯗ꯭ꯔꯣ ꯃꯆꯦꯡꯄꯥꯠꯇ ꯄꯥꯁꯇꯔ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ, ꯁꯨꯝꯗꯜꯗꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯤ ꯅꯤꯉꯝꯒꯤ ꯂꯩꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗ ꯅꯤꯉꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯛꯎ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯐꯝꯊꯗ꯭ꯔꯤꯉꯩꯗ ꯅꯤꯉꯝꯅ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯊꯛꯀꯗꯔ ꯅꯪꯕꯣ? ꯑꯩꯅ ꯅꯤꯉꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯪꯂꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯅꯤꯉꯝꯅ ꯇ꯭ꯔꯦ ꯑꯃꯗ ꯐꯖꯔꯕ ꯆꯥꯒꯤ ꯒꯤꯂꯥꯁ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯆꯥ ꯊꯛꯅ ꯊꯛꯅ ꯑꯩꯅ ꯀꯣꯌꯦꯡ ꯌꯦꯡꯈꯤ꯫ ꯇꯥꯈꯨꯟꯒꯤ ꯈ꯭ꯋꯥꯡꯗ ꯁꯥꯕ ꯂꯣꯏꯐꯥꯠꯇꯤꯕ ꯐꯤ ꯑꯃ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯕ ꯎꯔꯛꯏ꯫ ꯑꯩꯅ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯪꯈꯤ ꯅꯤꯉꯝꯗ꯫ ꯅꯤꯉꯝꯅ ꯏꯃꯥ ꯏꯅꯥꯎꯅꯨꯄꯤ ꯑꯩꯈꯣꯏ ꯑꯁꯪ ꯑꯁꯪꯕꯅ ꯁꯥꯕꯅꯤ꯫ ꯑꯩꯅ ꯅꯤꯉꯝꯗ ꯑꯩꯒꯤ ꯑꯃꯠꯇ ꯄꯤꯕꯤꯌꯨꯀꯣ, ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯡꯈꯨꯜꯒꯤ ꯐꯤ ꯁꯦꯠꯂꯛꯏ ꯏꯜꯂꯛꯏ꯫ ꯅꯤꯉꯝꯅ ꯄꯤꯒꯅꯤ, ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯩꯅ ꯅꯤꯉꯝꯗ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯂꯤꯂꯤꯗꯣ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯆꯠꯂꯨꯁꯤ ꯍꯥꯏꯈꯤ꯫ ꯅꯤꯉꯝꯅ ꯍꯣꯏ ꯍꯥꯏꯗꯅ ꯕꯁ ꯑꯃ ꯋꯥꯏꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯀꯟꯅ ꯆꯨꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯁꯤꯔꯣꯏ ꯆꯤꯡꯗꯣꯟ ꯌꯧꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯩ ꯁ꯭ꯀꯨꯜ ꯇꯝꯂꯛꯄꯗꯒꯤ ꯂꯝ ꯀꯣꯏꯕ ꯆꯠꯄꯁꯦ ꯏꯄꯥꯅ ꯑꯃꯨꯛꯇ ꯆꯠꯍꯟꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ꯫ ꯑꯩꯅ ꯀꯥꯔꯝꯂꯤꯕꯗꯣ ꯐꯅꯗꯤ ꯋꯥꯡꯂꯝꯂꯦ꯫ ꯀꯨꯝꯊꯔꯛꯈꯤ ꯏꯊꯟꯇ ꯇꯞꯅ ꯇꯞꯅ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯥ ꯑꯃ ꯁꯕꯥꯜ ꯇꯣꯡꯒꯥꯅꯩ, ꯀꯨꯆꯨꯁꯨ ꯉꯧꯏ, ꯃꯁꯝ ꯖꯣꯝ ꯖꯣꯝ ꯇꯥꯏ, ꯔꯥꯁꯤ ꯌꯥꯝꯅ ꯂꯩ꯫ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯣꯜꯗꯣ ꯊꯩꯔꯞꯅ ꯅꯣꯡ ꯆꯨꯕ ꯅꯨꯡꯉꯥꯏꯕꯔꯣ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯆꯤꯡꯗ ꯂꯥꯛꯄꯗ? ꯃꯃꯤꯠꯇꯨꯅ ꯅꯨꯡꯁꯤꯔꯤꯕ ꯁꯥꯇꯤꯟꯁꯦ ꯇꯨꯞꯄꯨ, ꯑꯩꯅ ꯅꯪꯗꯤ ꯆꯣꯠꯂꯅꯤ, ꯏꯕꯥꯅꯤ ꯇꯨꯃꯤꯟꯅꯁꯦ꯫ ꯃꯥꯅ ꯌꯥꯝꯅ ꯆꯝꯅ ꯍꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯈꯤꯕ ꯁꯥꯔꯤ ꯐꯨꯜꯗꯣ ꯐꯨꯔꯤꯠꯀ ꯁꯨꯠ ꯇꯧꯕꯅꯤ, ꯑꯇꯤꯌꯥ ꯃꯆꯨꯅꯤ꯫ ꯏꯕꯥꯅꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯈꯤ꯫ ꯆꯤꯡꯈꯣꯡꯗꯨꯗ ꯌꯥꯝꯅ ꯆꯥꯎꯗꯕ ꯂꯦꯂꯤꯒꯤ ꯂꯩꯀꯣꯜ ꯑꯃ ꯂꯩ꯫
ꯑꯩꯅ ꯂꯩꯀꯣꯜꯁꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯃꯤꯟꯅꯈꯤ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯕ ꯐꯪꯖꯗ꯭ꯔꯤꯕ ꯂꯤꯂꯤꯒꯤ ꯂꯩꯀꯣꯜꯗꯣ ꯎꯕ ꯐꯪꯖꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ꯫ ꯅꯣꯡ ꯆꯨꯔꯝꯕꯗꯒꯤ ꯈꯪꯍꯥꯡ ꯍꯥꯡꯈꯤꯗꯨꯅ ꯑꯇꯤꯌꯥꯗꯣ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯆꯣꯠꯂꯝꯕ ꯁꯥꯔꯤ ꯐꯨꯔꯤꯠꯇꯣ ꯀꯪꯈ꯭ꯔꯦ꯫ ꯃꯥꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ, ꯑꯇꯤꯌꯥꯁꯦ ꯄꯨꯡꯁꯦꯡ ꯁꯦꯡꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯁꯥꯔꯤꯒ ꯑꯇꯤꯌꯥꯒ ꯄꯛꯅꯈ꯭ꯔꯦ꯫ ꯄꯨꯛꯀꯥꯏꯅ ꯁꯥꯠꯆꯔꯤꯕꯤ ꯂꯤꯂꯤꯁꯤꯡꯅ ꯅꯪꯕꯨ ꯎꯔꯒ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤꯁꯦ ꯎꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ? ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯂꯩꯕꯨ ꯅꯣꯛꯄ ꯍꯩꯕ꯭ꯔꯅꯦ? ꯃꯥꯅ, ꯀꯔꯤꯒꯤ ꯍꯩꯇꯅꯤ? ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃꯈꯛꯇꯪ ꯌꯥꯎꯔꯤ꯫ ꯍꯦꯛꯇꯨꯅ ꯄꯨꯁꯤꯔ ꯈꯜꯂꯤ ꯌꯨꯝꯗ, ꯑꯗꯨꯕꯨ ꯏꯈꯨꯠꯁꯤꯅ ꯄꯠ ꯊꯠꯇꯨꯅ ꯍꯦꯛꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯂꯩꯀꯣꯜꯁꯤꯗ ꯐꯣꯇꯣ ꯀꯥꯞꯂꯕꯗꯤ ꯐꯥꯏꯜ ꯂꯨꯄꯥ 500 ꯂꯧꯏ꯫ ꯑꯁꯤꯒꯤ ꯎꯌꯨꯡ ꯃꯈꯣꯡꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯦ, ꯑꯩ ꯐꯣꯇꯣ ꯑꯃꯠꯇ ꯂꯧꯈꯤꯒꯦ꯫ ꯅꯪꯒꯤ ꯐꯣꯇꯣꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯠꯇꯨꯅ ꯊꯝꯅꯕ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ꯫ ꯐꯣꯇꯣꯗꯣ ꯀꯥꯞꯍꯜꯈꯤ ꯑꯩꯅ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯑꯩꯒꯤ ꯄꯄꯥꯒꯤ ꯃꯌꯥꯝꯕ ꯅꯥꯕꯒꯤ ꯆꯠꯂꯤꯕꯅꯤ꯫ ꯃꯥꯅ, ꯃꯌꯥꯝꯁꯨ ꯀꯨꯝꯊꯅꯔꯛꯇ꯭ꯔꯤ, ꯅꯪꯗꯤ ꯀꯔꯝ ꯂꯩꯍꯧꯅꯤ? ꯑꯩꯅ, ꯌꯥꯅꯤ, ꯕꯁ ꯃꯅꯨꯡꯗ ꯂꯩꯍꯧꯔꯒꯦ꯫ ꯃꯥꯅ, ꯕꯁ ꯃꯅꯥꯛ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯏꯕꯥꯅꯤ ꯕꯁ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯑꯩ ꯕꯁꯇ ꯀꯥꯈꯠꯇꯨꯅ ꯐꯝꯈꯤꯔꯝꯃꯤ꯫ ꯃꯥꯅ, ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯩꯅ, ꯌꯥꯔꯅꯤ, ꯅꯈꯣꯏ ꯕꯕꯥꯆꯧ ꯅꯥꯏ ꯍꯥꯏꯕꯗꯨꯗꯤ? ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯪꯍꯧꯈꯤ꯫ ꯑꯩꯅꯁꯨ ꯍꯪꯈꯤ꯫ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯁꯤꯃꯔꯩ, ꯌꯨꯝꯅ ꯂꯥꯞꯇꯦ, ꯈꯨꯗꯣꯝꯕꯤꯅ ꯑꯁꯤ ꯎꯕꯔꯣ? ꯑꯩꯅ ꯎꯔꯦ ꯈꯨꯝꯈꯤ꯫ ꯅꯪ ꯂꯥꯛꯂꯕꯗꯤ ꯆꯪꯂꯛꯎ, ꯂꯩꯀꯣꯜꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ꯫ ꯃꯥꯅ, ꯆꯠꯂꯨꯈꯤꯒꯦ? ꯑꯩꯅ, ꯃꯥꯅ, ꯅꯪ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯥꯛꯀꯦ ꯑꯩ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯀꯨꯝꯊꯅꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯔꯛꯈꯤ꯫ ꯃꯍꯥꯛꯇꯣ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯝꯒꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯐꯝꯈꯤ, ꯅꯤꯡꯉꯝꯅ꯫ ꯅꯪꯕꯨ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯔꯕꯔꯣ? ꯑꯩꯅ, ꯂꯥꯏꯔꯦꯝꯕꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯅꯦ꯫ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯌꯧꯅꯔꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯈꯤꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯏ ꯄꯥꯎ ꯑꯃ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯐꯝꯁꯨ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯗꯤ ꯃꯣꯕꯥꯏꯜꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯤ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯏꯕꯨꯡꯗꯣ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯤ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯏꯕꯨꯡꯗꯣ꯫